आकाशवाणी इम्फाल R.K. Gorani na pau pajari ahanbada maroiba pau Nation Commission for Scheduled Tribe ta pamilan haukim na wakat padalana sahi saran bagidamak tribal gi tungan balup sina kan yaning da fongdokre Mukhyamantri Nongthoman Biren hairi raija asigi miram hiram khuding makta yam haithoi singthoi adubo amana amaba puning thagot na bagi mahota singthana bhona basi laibak thibani Moredagi lanjana duna tungan relief camp sing da lairiba mioi singa Mukhyamantri ga unakre maduda makhoi thengne khudong chada basu ko hanna bhona ragan haina Mukhyamantri thajaba pikre India Med Department Imphal Center na hairi Manipur da lagliba numit manga ne asida akhak ara yawn akan manong suraba yai amasung Bangladesh ta matam kaktana curfew thamjan kre sarkar na numit humni suti lauk thokre amadi mobile internet thengjin kre National Commission for Scheduled Tribe NCST da pamilan hauki ko bomiyo emana wakalakiba aduda lana sai saran bagi damak tribal gi tongan balup singna kan yaning da fongdokre Mukhyamantri Nongthoman Biren ga Karam Union Manipur Karam Palen Village Authority Federation of Haumi Laikot Faizol Village Authority Kabu Union Manipur Com Tribe Organization Valley amadi Kangchup Siru Village Authority ga Mukhyamantri Secretary ta unakre unabaduda Manipur da lairiba major tribes singa saktam namthana bhonrak le haibagi matang da nungnang busumi singa aduna Mukhyamantri da phongdoklam ki Social media thagalap warol amada Siri Biren hai pangmulen hauki ko wamiyo emana NCST da makogi soising saduna wakatlamba adu akan mamong da yaning da bagi wafam miyoising asina phongdoklam ki hairiba wakat adu sana handana bhona biyo haina Mukhyamantri da tribal ya tongan ba loop singa asina taksilam ki tungda Manipur gi hauzik ori batang dulai ta da baphiba masigi matang da su Federation of Haumi gi mihut kangbu singa Mukhyamantri ga khanaki Imphal zila ge sajiwa jel manata leiba babina hospital ngasi Mukhyamantri Nongthoman Biren sanga kre thorum da wangang buta Mukhyamantri hai PMGAY amadi CMIST na laire basing ana layang da khudong saba kaya piri layang buta sel tingba masi layang bangam da mi sing da CMIST hawdokibani Magna hai hakjang pha bahai basi khwairi maru oi healthcare sector da Manipur na malem da lamjal yarok pasi apaba khongthang amani Mukhyamantri na makata na hai raija sta leriba miyam hawjik yam awaba mayok nari inglising tarater ke mastera manga dam hangna Mukhyamantri hek oyakpaga Manipur da ahongba purakna bahai duna go to village amadi go to hills hawdoktuna doorstep governance hawdokibani magna hai Loktak Pat ki akoy bida ring road semduna sakot na bohonaragani hawjik lampel pa semgatuna tongan sakot rang thabak kya paikhatli masida sunatna lupa koti kuntra taruksang na waita water body semgat pahaure Mukhyamantri Nongthoman Biren hai raijas ki miya masi hiram khuding makta yam hai thoi singthoi ba amadi malem da changdan nabda nop taba ngaktani adubu amana amabu puning thagot na bagi mahuta singthana ba hona ba mioi ka yauri Mukhyamantri makhata na hai BJP sarkar lakpadagi Manipur da santi raksak pem yaw hiram khuding mukta fagale hawjik lairiba ikoina ngasi khaktagi khanno thabuk tawba yaroi tungi mirol kisu khangadabani BJP sarkar lakpadagi Miss Femina Manipur da pangthopangam kre masida sunatana duran kapsu pangthokre Mukhyamantri na hai Nasi khadri khan baya roi koi nasi khadri ni wai tak thile geno ai yong no ngai sim asliya geno pragana ai hunu ki bole ke maramdi pung manga ta ma pan ko ya ram ba adin go ba tan le koi sarkar la kan koi bhi la ye han means example thare police ko bole selam bai koi le khadi wo ya am la kamu le pung manga he ta bo isa mo hala bai ko le ba hala ba le sem manga to go ta ki ba to ba yum yoga ri yo na na ni Siri Biren hai relief camp ta leiriba mioi singda hawjik skill development ki training piri hawjik phawde mioi lesing taruk henbada training pi kre mokhogi manungda mapani company sine mioi samorom thabuk phangkre masida sunatna raija sarkar MSME gi makhade mioi lesing aniga chani tarukta loan piduna mokhogi senthok lambi lehena ba lepalaitan honari sangabi thormda wangang bada babina managing director su oiriba chairman Dr
TSW ne hai English wa sama pan phidra hum doida babina clinic laboratory asi supnagi staff ahum khaktan hawdo khibani English ani tareta babina health care and hospitality haina register toki tungda AOI ga kusam na dana babina special hospital oina ing lisingani kunda lengkhat khibani ngasidi babina multi specialty hospital oibangamle ngasi ki thoroma da haksel mati Dr. Sapam Ranjan amdi MLA Thangjam Arun Kumar saruk yakhi Mori dagi lanjin aduna tongan relief camp sing laiba mi singa mukhyamantri Nongthoman Biren ga mahaki secretary ta unakre unabadu da mi singa sina thengnari ba awaba amdi khudongsa da bisingi matang da khanaki Mukhyamantri Nongthoman Biren social media thagalakpa warol amada hai thengnari ba khudongsa da bising adu sarkana athu matam da yengsinduna thabak oina paikhat lagani hoge punchi mahing phagal hanaba sarkana tongan ba thaurang kya lakhut tuna honari Amarom da akampa relief camp dale bami singasu mukhyamantri unadra makhogi award apasing matang da khanagi makhogi award apasing lekpa matam da sarkar paw phawna na ba hotline ama thamna na ba wafamsu unaba aduda yanakhi Imphal West Jilla gi Sagolban Kendra ML R.K imon hagdokhiba ana laying tingbangi makhada ngasi miyoi mapan da lupa lising kun ge senpam sing yanthokre ngasi gi asi tharak hoji phawda miyoi chani yankhai da hairiba scheme masi kana phangan khre pawgi marak than atenba break ama Academic session listening kunmari kunmanga ki oina agriculture natural farming community science samadi food nutrition and dietetics da BSc honors samadi food technology amasung agri engineering da BTech tamningba common university entrance test QUET ICAR UG listening kunmari da apun mumaki sadayang khi natragni phu phangba candidate singna darkhas tharak pa yagani Application form Lupa Satret Natraga Samangagi registration fee konana Hayeng de Hauraga Thasi Kun Paubugi Manunda website https://agrimanipur.com/da online ki kuthangda thajilakadabani Akupa Marol Sanjan Thongda Leiba Agriculture Directorate ki Nodal Officer Training de Khangnabu Yagani Haina Agriculture Department ki Director na Khanghalak lei Tabiriba Pawasi Akas Bani Imphal dagini India Med Department Imphal Center na hairi Manipur da lagriba namit mga niya sida akak araw yauna akan banong suraba yay ngasi ko ina Senapati Ukhrul Kamjong Tengnokpal Sandel Thobal Kaksing Bisnupur Churachandpur Jiriba Mamadi Ferjolda akak araw yaun akan banong sugani hairi hayengi oina Ukhrul Senapati amadi Tamenglong Jilada Orange alert laugthokre aduga ate jila singdana akak araw yauna yamna kanna nong sugani hairi Lagliba namit mga ni asida miyam na sathok sa sintawbra section na ba wafamso sirola sina makatari. National Highway number 37 Imphal Jiribam Lambida Port Chipuba Gari Humudra Taret Amade National Highway number 2 Imphal Dimapur Lambida Gari Saniga Kontra mga Imphal Tam na Sangla Kre National Highway sing asida gari sing sathok sa sinda apan balaita na ba security ki akan ba sesel thorang sing laukhatli. Manipur Police Control Room na thokpa cherol amada hai sing amadi tampaki taina mafam sing amadi irang le mafam sing da security force ke kangbuna thiba humbi thabak leptana chathari cherol sina makhata na hai police tagi lakhiba nongmei maru amadi pokhai be ba masak sing manang na pa police station natraga security force sing da athuba da pikhala kadabani Assam Rifles na sinduna Surachapur Jilla ki Hengkot village da security meet pangthokre thromodu da mafam adu ki village siptara humdoina sar uyaki Mifam aduda Manipurda tangdu laitaba amadi sakwa thorangi lamjela mai panang jangsin mi matang da khanaki village committee ki mai kite ki su Manipur tholib irang asina maram oidun thengnari ba awaba amadi khudongja da su matang da wafam kya phungdokhi hauji tholib irang asi athu matam da loisinduna santi purangna ba khunja singna thongni khi amadi security force na lakholaba khongthang sing da su sagot kani haina su khunja singna phungdokhi Imphal Jilla ki Lamlai Police Station amdi MLA Kongmatam Ibomsa Khusamna dona Imphal Ukhrul Lambi gi nak yata laidiba amod akai asong phamsing sengdopagi thabak chathakre Lamlai Police Station gate gi hawga Lamlai phawhabi thong phawba thabak adu chathaki hairi Maleng ma phamsing da pangthok na bugum Manipur da sumama gi khumlang pithabut namit thauram tonga tonga phamsing da pangthoki komsi sai gi namit asigi ramdi closing the gap breastfeeding for all haibashini Tharumaski saruk amu aina Imphal West Jilla ki Kurkul Makhale kai community hall da primary health center Kurkul na sinduna tharumasi pangthoki Bisnupur Jilla ki Moirang ken relief camp da laidiba inmate IDP sing da masa masa gi shenthok lambi lejana bhaiba pandam da kendra sik MLA tongam santi na ngasi khangalaba me sing da kendal sana ba furituna ba machine amadi moram de plastic bag lona ba machine sing
polam ka yen thokre thromo da kendra adu mi sing the health card jinga ma di phitu na ba machine sing thu khusin na ki mitai thapalon ke thasi nimita pangthok pa lining to sanami temple board haying khongbal ke tinami phamda lanjena dun le rip kem da lai diba ma di sing isawi sai theng phangla ba sing da lemna apolon phangan kre mi pham asida mi kun manga da apolon kuthi sinaki tharomadu da lining to sanami temple board ke maroi ba thomi sing amadi amai ba kya su saru ya ki Kaching the labor tongan ba club tra nipang apun ba bodi amu ori ba all kaching club coordinating committee hanwa foundation de tharom ngasi pangthokre Kaching mayeli kai labor multi-purpose community hall the pangthok ba tharomadu da kendra sik MLA mayang lambam ramesor committee ke president Khetri Mayum Dharmada senior citizens forum ke president Nungmaithim ni maine sing ba saruga ki Manipur University ke teacher education department na chindunu chatharak pani panchuba literary cultural and sports meet ngasi loisin kre ngasi loisin ban mita literary cultural amadi sana konbi tongan balam sing na makok matang takraba sing da certificate namadi takman sing khusin na ki paugi marak than aten ba break amamu Rolex tilat hidak si Manipur gi lopham kaya da mai pak na sanging tawra tilat hidak ni Rolex si season na bana mayo chikbi mana konsin bi fauda taba utong tin ngaroi kabi marek angang bi waikuk man bi ingelai chubi using sa nambi til mahi chupatil singdagi ngathok ngami mahusha gi khalda akai ba amat pide aduga pampo gi awaba ma suklai leiro har natraga lengoi kharada yalaga hekta chaibi yare Rolex si adom gi manak nakpatil had hidak yon ba dukan khudingda phangbiragani Rolex, Lomi Singi, Singamaro. Akashbani Imphal dagi pau tabiri. Bangladesh ke Dhaka yang na mapam kharada ngasi dagi hodana matam kaktana curfew thamjen kre. Curfew thamjen khrama mapam singa dudi Chittagong, Sylhet, Rangpur, Rajshahi, Barisal, Phulna amadi Maimen Chen sing yauna atai city corporation amadi district headquarters sing yauri. Masih mathakta public administration na mantralay na sulaybak astronomy hunisudi lag thokre Bangladesh communication regulatory na mobile internet sing thingdin kre adung magpo phone tawa yana bagidamag 2G service ti phanghalli laybak aduda non cooperation movement thorakpadigi mi kun slay khidre amadi mi samagi mathakta aso open nang kre Pradhan Mantri Sheikh Hasina na National Committee ga unadana security gi matang da kumna khana kre maduda Mantri Singh Pradhan Mantri gi security advisor Secretary Singh Chief of Army Navy, Air Force, Border Guard, Bangladesh, Police Amadi, Coast Guard sing yauki. Kendri Haksel Mantralay ne mi haksang kaya sing road, air, railway amadi waterways ke kutang da puna ba SOP ama thokre. SOP asi niti ayok marilay na ba Mantralay sing amadi transplant professional sing atanar ba matung da Haksel Mantralay na thokpani. Health Secretary Apurva Chandra Nahai maybe haksang kayat sing puthok pasin tawbada streamline tawduna tangay fadaba anaba sing da pangana bagidamag sarkana khongthanga sila khotlakpani kana gumana haksang kayat airlines na pugi hairabadi sana kanon asigi matung ina air traffic control ga hanana paw phongna gadabani masiga manana kangfa lambi railgadi na truck ising lambi da maybe haksang kayat sing pugi hairabadi sana kanon sing asi sab manana ngak kadabani Rashtrapati Draupadi Murmu gi lebak hum Fiji New Zealand amasung Timor Leste khongchat ngasi degi hauragani maki khongchat ahuba nimita ngasi nimidang atheng bada Fiji gi nadi da thungani Rashtrapati na lebak atu konung subhada lusing makaya ga lebak andi gi waiwa wapum kaya gi matang da wari sanagani Srimati Draupadi Murmu na Fiji gi sangsata wangangani tungdamyang unadana wari sanagani New Zealand gi Wellington na Rashtrapati na maling mahima sing tamangi mipam amada so wangangani amadi lusing makaya wari sanagani Timor Leste da so Srimati Murmu na community reception tharom amada saru yagani maki khongchat asta laibak asigi egis policy da sauna matiang oigani haidi Haujik aroibada maroi pau amuk hana National Commission for Scheduled Tribe ta Paumilen Haukim na wakat pada lana sahi saramagi damag tribal gitongan balup singna kana yaning ba phongdo kre Mukhyamantri Nongthoman Biren hairi rises ki miyam hiram khudimakta yamna ithoi singthoi adubu amana amabu puning thogonabagi mohta singthana bhonaba silaibak thibani Moriadagi lanjinedno tongan relief camp singda lairiba miwe singa Mukhyamantri Nongthoman Biren ngasi unakre maduda makhoin thengnariba kudongsadaba sing asu kohana regani haina Mukhyamantri na thajaba pikre India Med Department Imphal Center na hairi Manipur da lagliba numit mangani asid akak araw yauna akan banong suraba yai amasung Bangladesh ta matam kaktana curfew thamjan kre sarkar na numit humni suti lauk thokre amde mobile internet thingjin kre pauloi jare